आकाशवाणी इम्फाल आरके गोरानी न पाउ पाजरी अहानबद मरुओइबा पाउ मणिपुरदा कोविड-19 नि फिबम लुसिलकली ngarang मियोइ 13 सिकी सामरी कुनमरी न पॉजिटिव ओइखी इन्वेस्ट इंडिया वेबसाइट होकिबा चयोलदा मणिपुरना टॉप परफॉर्मिंग स्टेट तारकपदा मुख्यमंत्री नोंथोमन बिरेन नुंगाई फोंदोरली अमसुंग लेबाग अस्त ngarang कोविड के अनोबा केस लाख 3,936 लोम थेंगनाखी लेबाग असिदा कोविड-19 की लाइसेट अमु हना संदोरकलेबा सिगी येंगलगा सेक्शन बवाटपगी थवंगसिंग तोकपिनाबा हाइजरी युमदगी हेक चथोकपदा फेस मास्क उपियो मी अमगा गी मरकता फुट तरुक लामना लेबियो माइ मिट अमदि खुसा तोइना हमदोक्तना तरुतना न थंबियो कोविड-19 ngathonaba tangai phadaba chana kanglon chin ngangna chatpinaba MLA karam siamna appeal tawraduna hai miambo karam siamna khurumjari nungsi jarbai rei cha sing tam thiraba COVID-19 laichatagi isha amadi atopagi punsibu kanjananaba sungshoi shoidana laiwa khara si thabak oina pangthokpiyo face mask soidana upiyo hand sanitizer natragana saponna hand wash tawbiduna khutsa sengna hambiyo mi amagi marakta khuttaruk lapna laibiyo laichat asidagi ngakthoknanaba matam ni lainga piba sana kanglon sing aikoi kuding mang ngangna saminase section bahayabasina laichat asi sanghandanabagi khwaidagi faraba pambaini mayambu amuk hanna khurumjari hauzik mapungoiba pau Manipur ngarang COVID-19 na bami 13 siki mi samri kunmari na nauna positive oiki hauzik active case lesing mari ga chatruk mari leiri Haksel bibak ki cerol madahai lekhidraba mi singa du Imphal West gi taret Imphal East Bisnupur Chandel amasung kaksing dagi mi amamam amadi Thawbal dagi mi anini Positive okiba mi singa du manung da Imphal West gi samu humdra manga Imphal East gi samu humpu mari Bisnupur dagi kuntra Surachandpur dagi tarani pan Jiribam dagi taramato amasung Kangpopi dagi ahum yauri Hauzik Raija si apun ba positive case lising kuntra manga ga chatir humdra ni pan shure Masih manung da miyoy lising kuntra chatruk marphu mga naba phakre naba phabagi sang sada marphu mga 10 taret taruk ni hauju phawda laina asna nabadagi sikhiba apun ba masing zamriga marphu mapan sukhre Paumi sing da vaccine kapi thabanga sidagi hauragani State Health Society National Health Mission Manipur State Mission Director Dr. N. Chamjai Singna first and second MR Hospital singi medical officer in charge sing da ibachero almada hai All Manipur Working Journalists Union Amjogi members singa sidagi hauraga beneficiary kun saba bed sing COVID-19 vaccine kapa hauragani Amjogi members sing umari leno authority na COVID ke front line workers sing haina laukthokraba matungda khongthang asi laukalakpani haina zero aduda palli Invest India website ta hokiba chayolda Manipur na top performing state tarakpada Mukhyamantri Nothomam Birena nungai phongdokli Social media thagat pawarol amada Mukhyamantri na hai COVID laicit awaba chaitheng nangnigi cherak asida asiguma paw asina ngaihaktang oirabasu nungai bi tanja ma pire masi hokiba chahi mari rom asida ma ke sarkar na MSME sector da ehenba meyang thamdona kana honarakpagi mahinani masi matata tourism sector da sel thada bhengat hanaba khongthang kyasu lengak asina laukhatli Kanopo Asia gilebak singa Manipurga lalun iti ki thabe hengat hanaba su kana honari haina Mukhyamantri na phongdokli Invest India se Kendriya Commerce and Industries Mantralaya Department for Promotion of Industry and Internal Trade ki makhad ing lishingani mapan da linkhat khibani Haiba agency asi website ki oina me ahum dagi mapan phawba sayuri oina data da Manipur na top performing state ta khibani Paugi marak thana tenba break ama Iramda miyamgi apunba khorjai lup Ima Khol Awang Posangbamna Lup Asigi Founder Secretary Amadi Inglisingani Tara Taruktagi Inglisingani Tarani Pan Phawba President Oiramba Awang Posangbam Khunawdagi Saknairaba Aiba Keswasing Irengbamna Ngarang Masagi Anaba Amadagi Laikhidabada Ima Kholna Thamoi Shokna Awaba Phongdorakli Laikhidrabagi Imung Manungi Awaba Dasu Saruk Yazari Haina Lup Asina Phongdorakli Tabiriba pawasi Akashbani Imphal dagini
Laibak astangarang COVID ke anova case lak ahum lesing humbutruk lom thengnaki hairiba matamas ta laina arsi imui lesing ahum ga satret yang kai mari shiki hojik active case lak contract lesing nimpu manga hene leiri laina arsi sikime masing lak ani lesing nimpu taruk hele Hakse lamsu yai payumbal mantralay nang thokpat chero lamadhay laibak as apun ma positive case ke sata taratruk 10 manga anidi active case oiri Haukiba nimit karni da laibak asik oina nongmada COVID-19 naba pakibi sang lak ahum henbagaloy na naba pagalapagi sang sa da maprinta 10 ahum nipan hantarakli Haukiba pung konmari da COVID naba mi lak ahum lesing yakayum de naba pagalaki masigaloy na hauju pawda puna mi kotiyema lang maputaruk hena laina asdegi pagatle Paugi marak than aten ba break amamu Shahini fu manga amasung masigi mathakta leiba COVID-19 gi ahanba dose ki vaccine kap khraba matung Chayol mari dagina Nepal fawbat suraba miyoi khuding makna ani suba dose gi vaccine kap yaragani Maramaduna healthcare worker amadi frontline workers sing yauna ahanba dose ki vaccine kap khraba beneficiary khuding makna yariba makai atuba matamda designated COVID vaccination center singa chapiduna ani suba dose gi vaccine kap thokpiyo Paungjenjariba State Mission Director State Health Society National Health Mission Manipur BJP lusing Hemante Biswa 7 Assam ki Mukhyamantri oire mapunga Rajyapal Professor Jagdish Mukhi na office pai amasung aron bangak pegi wasak lauki Mukhyamantri galone na mantri tara hum desungarang wasak lauki Nauna mantri ona wasak lor basing adu BJP degi tara asonga na parisit ki ani amasung UPPL degi amani Imphal ngasi phongwa pause singi maroi pausingi dam haujik Ngangom Kiran leire Kiran Thagachari Gorani Imphal ngasi phonga pauses singda maroina phongna riba pau khara pan betarabadi COVID kamari lenawa pausing luhong kiba bor positive oirak padagi paktak nana test tawgadori haba pau amasung class 11 amasung 12 ki parikya tokpa leiti haba council na sengdorakpagi pausing asin haibatai Sangai Express Manipuri da oxygen district singda su watlandana ba yanthokli pung kunmari gi manungda mi chamri kunmari positive oiraga tarahumdoi shiki haina headline tawri Pongna phamda mioi tarahumdoi laikide chamri kunmari positive oiki anti covid oral drug ngasidagi season halagani haina ahan headline tawri covid namama pa laikidraba angang singi fit facility thamlagani haiba social welfare gi director NG Utanggi wafam amasu pausi asigani sub headline tawri Naharol gi thaudangda CM na RIMS ki COVID ward amasung ICU gi phibam yangchinkhre COVID na mioi chamri kunmari positive oire tarahumdoi sikre haina banner headline tawduna phongli Iraibakta miyamna COVID layong chingnaba lairabadi lochin biganu haiba CM gi wafamna ahan headline tawri Class 11 amasung 12 ki parikya tokpa leiti haiba pau amasu pausi asigi ahan balamai da phongli Isel Express ta Jenims Hospital da phamung konadabadagi laimai da phamung siamduna laikan nari COVID nataba anabana sihanba miyoising COVID nani hajin balaiti haiba Jenims ki director Bhimo gi wafamna headline tawri COVID laichat marakta luhongki ba bor positive oire paktak nana test tawgadori haiba pau amasu pausi asigi ahan balamai da phongli Sana laibakta vaccine gi matang da judiciary na khut thimjin birakanu haiba Narendra Modi gi wafamna ahan headline tawri Huyan lan fauda positive case masing yamna wangbadagi fagalapagi sangchada marphumanga 10.3 tantarakle pung kunmari da mioi tarahumdoi siki samri kunmari positive oiki haina an headline tawri Sangai Express English da Bharat ki awangnong poklamnamda khongjal yangna coronavirus sandorakli haiba pauna headline tawri People's Chronicle da active case ki masing wangne hengelaktuna lising mari chachuk mari yaure haina an headline tawri Imphal Free Press da Class 11 amasung 12 ki parikya sing tauraroi haina serol sasinabani achumba nati haiba kosem gi wafamna headline tawri Morning Bell da COVID ki aki behengelakli tarahumdoi shiki samri kunmari positive oiki haina ahan headline tawri Gorani Thagachari Kiran Loisilakpada COVID-19 ngak thoknaba face mask upa phutaruk lamna leiba khut samadi mai mi tarutanana thamba haiba achama thong ahuma singangna chatpinaba amuka hanin singjari aroibada maroiba pau amuk hanna Manipur da COVID-19 ni phibam lusilakli ngarang mi tarahumdoi siki samri kunmari na positive oiki Invest India website ta hokiba sayol da Manipur na top performing state tawrapada Mukhyamantri Nangom Birena nungai phongdokli amasung leibak esangarang COVID kanoba case lak ahum lising humbutaruk rom thengnaki pauloi jare